smooth oiribra oidribra haibasidi hek hobadagina election gi manin khara khara horakpadagi adum aikoina uba phange adagi adu thamgra kanda akoi ukhulda India block ki haibatare koi gi outer parliamentary constituency gi mirep oiriba Sri Alfred Kangam Arthur gi cham chamna akoi moigi khunda khunja kharaga meeting tawbada hanjan attack tawrakhidana aikoi adugumba kya am thengnagre adagi sidaida inergi mirep oiriba Dr. Bimol Akoijam mahak ki mafamda asukki matik threat lakpa adagi mafam aduda lakadabani aduda unagadabani campaign chatpa yaroi adai vote khomba chatpa yaroi mi tinba yaroi haidana koi threat se asukki matik kana kana no khangdaba mayam sina kihan khanganba am tawrakpadagi aikoi outer gi su inner gi su animak election commission of India da chief electoral officer da aikoi kayarak complain tawjadana aikoi asigumbagi matangda thamgiba wafam kaya ama miyamna hena khangbiramani aduna asigumbase yengakanda akoi election se yam free and fair oigadawribra adagi election sigi mamangda chathariba mong matau sina oiriba phibam sida aikoi kari reflect tawri adagi kanana karigi damakta aikoi sumaina atamnana aikoi gi mirep sing sida target tawbiribano aikoi threat laibano haibana jingbase si punamak si yengakanda election campaign sidi aikoi smooth oina tawri haibadi yade aikoi gi maigaidagidi oide atop atopa tongan ba lairiba political party singidi yam harau nuaina maning makha tamna koi campaign chatharambadi yai aduga India block ki mirep oiriba sigumba mirep singsidadine akoi aki tujungna pik thalleba akoi gi huren kari tawrakadage hayengna kai tawrakadage haujik chatli kan sidana kari tawrakadage haidana mafam amada akoi campaign chatli ganda icham chamna mi manga tara miyam sina lakpio amtadi unajage haidana kauba matamda akoi chatluba matamda noi adugi lambidu adugi route to chatpa yaroi haidana akoi kidana tongan ba route amada thairaga lakhibagi wari mayam loi tabiramgani si punamakse athingba kayana pik thalaba marak sidaida aikoi tawda yadabagi laingak sina election tawgani haidana lauthok pirakpadagi aikoidi madu kaloba yaba natamnina opposition party ama oina aikoi leibak miyamgi khalle hairakanda electoral process sida yausallaga aikoi manipur gi tangdu leitadraba asigumba instability oiba mikap mirau khol misi mina mayamse amuktadi santi hanjal halakpa ngamnanaba haidana akoi masigi election sida saruk yabani karigumba kaino tawdaba tare khallase moina dum pangthokhidaw leire aikoi yawrasu yawdrasu aduna miyam kannanabagi damaktani aikoina ngasi election da yawribase prevailing law and order situation sina maram oirakanda election pangthokpa matam chai natraga chade kya hainagibado adubu masi mandatory oiraba avoid tawba yaroidaba escape tawba yaroidaba adugumba process amanina aikoi masida yawsanba tai aduga masida yawriba political party kharada atamnana aikoi target tawre harakanda democracy gi phajaba wahan thok electoral process sida aikoi maning makha tamna aikoi masigi saruk ama oinanaba hotnabada ayetpa apanba pirakpa haibase masi election campaign si smooth oina pangthokpasu ngamde aduga masida su yengjan haningi aduga atamnana aikoi gi party gi mirep singda sumaina attack tawba threat tawba haibase masi yamna laibak thiba aduga loina na yamna su condemn tawningai oiba wafamne haibase thamjage okay mark sidi am shortcut oina atamnana haibagi wafam mu yawrize sigiji kanana no atamnana tawena khanbirize natraga atamnana just congress party khakta tawena haibi doira masi matang se khidang clarify tawbai ga elaborate khidang tawbiram masi punamaksi kanana kaidawbagi damakta tawribano haibase aikoi madu puthokpio adugumba unwanted incidents kaya adudagi ngakpi senbio thoktananaba hotnabio haidana aikoi lengaki aikoi adugumba machinery da aikoi campaign kaya thangatpa leirabane adu oitagadi masi kanana tawribano kari tawbagi damakta tawribano haibase masi aikoina wakatsariba department duna lebak miyam da su aikoida su khanghan gadabane masi aikoina di kanana kari gidamakta no haibadi haiba ngamjade
masi makoina investigation tawbiribra tawbidribra haibadudi makoigi part ne ado atamnana tawe haibasigi maramdi aina samna haijarabada atopa candidate mayam sida aikoi adu tawre haiba amata taba leitri nongmei kapsalakdri bangasi akoigi candidate nongmei kapsalai sumaina adagi athingba thamakpa sumaina akoida athingba amta thamakdriba nang akoigi manakta lakadabni unaragadabni haidana akoi nungdang athengbada candidate ki mayumda laaga akoi kihan khangandana kadaida lei aduda chatche khotse haidana moina kobala iba mayamse masi atopa candidate ki mafamda tawe haiba akoi tadriba adoi tadisi specific moina karigumba kari hidden agenda dano asigumba tawriba haibase masidi laingakna puthokpigadabane election conduct tawriba mari leinaba authority singsina puthokpigadabane haibase ai sumain thamjage Nasagi MPP ke koi zacharan thamgi wafam je mo halaga Congress party da just 1 minute ki respondent lojage nasai kari thingbagi maram je manipur irang leibagi masiga mari linena yam kanna tawganu haidana thingba oiramba yabagi othokpusu lei ga haibagi wafam amaka madumak ne haidragazu kari happening adwai duga relate oibra natragana it's beyond that kamai can be masi aikoina yam kupna aikoigi high level singna khanabira kanda thoidokna praja gi sentiment gi praja gi will gi against the satkiba leite aikoigi mirepna aduga aikoi Congress party di miyam go so adum khusamna raga chatminaba alugumba party amanina India bloc na handak sponsored tawriba sigumba mirepse aikoi mamang dagi so hanjan hairaga laksabane masi Congress party gi candidate natte miyam gi oigraba miyam da sinaraba adugumba mirep amaneba aduna asigumba akhoi kanada su kari su kaijadaba election gi di Congress party mu campaign tawdaba party di leiramoi India bloc ki handaki mirep se asi mu campaign tawdaba mirep ti leiramoyaba aduna yamna low level da tawda yadabagi tangai phadana miyam gi manakta chatle harakanda awana taraba singi manakta ngahak pukmen paumen naba akoi awana hangba chachabado chamchamna asidi chamchamba routine process amaneba ado si khak tawbagi damaktadi aikoi athingba thamapane haibadi akoi haining deba karigino haitargadina na kaino oramganiba ngasi paliba BJP lengak sina makhoi kararoi maithirani praja miyam sina moigi against phajana lepe haibasi uba phangakpadagi akoigi mirep oiribase masigi kaino se public ki support se yam hengalakpadagi phajarakpadagi akoi adugumba mi paiba akoi akiba poklakpadagi sumain tawdana tawriba jatla haibasi so akoi karigumba kanda chingnare Congress party da lakchaning baje hoji haigrizi MPP gi ichamchamba spokesperson amana tengasi laije koigi one of the learned कोई मणिपुर में इकाई खुमनबा मणिपुर सिविल सोसाइटी की मूवमेंट दा देन स्टूडेंट एक्टिविज्म की मूवमेंट दा याम चाउना सरुक याबिरकपा अदुंबा मसक नाइबा पॉलिटिशियन अमनी ओजा डॉक्टर एस इबोम चाचे माना थमग्रिबा वाफम से कांग्रेस ना अराउंड 55 इयर्स मुक पानबा अदग एमपीपी ना मणिपुर दा चाही अहुंगा थाखरा हायरजे मसी पानबा सी गी मनुंग दा अनी से कंपैरिजन से इसम जमना वहीदो रेटरिक ओइना हायरगजु 100 टाइम्स हाइबनी सिटी याम चाव एलिगेशन नि कांग्रेस ता कमाइना कांग्रेस पाखुम बिबिनी कांग्रेस ना पुरक्रिबा मणिपुर गी अचीवमेंट सिंग कांग्रेस ना मणिपुर पिरिबा कंट्रीब्यूशन सिगा एमपीपी ना पुरक्रिबा कंट्रीब्यूशन सिगा चांग ओनबदा 100 टाइम्स हेंगनी हारि करी हैबिनी कोई लैरिबा पॉलिटिकल पार्टी खुदिंग मक्से वाखलोन अमगी मखादा पंदम अमगी मखादा विजन नमम गलोइना लोइना याम प्रिंसिपल नाइना चटपा अदुगुम्बा पॉलिटिकल पार्टी ngатani tongan ba platform da leijaraga so aikoi pandam di leibak miyam sigi ai phanana ba khunai sibu phanana ba sinba ngatani aduna political party amana lengak sason pairingai matamda karigumba matamda yamna masak thokpa thabak khara tawba haibase masi adum part and parcel amani aswoiba yawba haibasi so adum haunai adubo afaba khara tawramme haibado aikoina so accept tawjai miyamna so adum khangbiramgani khangnaba ngaktani adubo congress na manipur gi leimai sida so congress party na kari karamba thabak afaba singthaba yaba khunai sigi chawkhatnanaba miyam sigi phananaba gidamakta ngasi akoina hingiba फिभम से यौरकना नबगीदमक्ता करी करी थबक लौकटख्रबगे तौख्रबगे हाइबसिदि अदुकी मतिक यामख्रे
ꯑꯩꯈꯣꯏ ꯑꯀꯛꯅꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯃꯒ ꯑꯅꯤ ꯑꯍꯨꯝꯗꯣ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗꯣ ꯈꯛꯅ ꯂꯣꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯈ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯂꯦꯡꯖꯟꯕꯤꯔꯤꯕ ꯄꯦꯅꯦꯂꯤꯁꯁꯤꯡꯅꯁꯨ ꯑꯗꯩ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯀꯣꯝꯄꯦꯔꯤꯖꯟꯁꯦ ꯑꯩꯗꯤ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯒꯤ ꯐꯅꯅꯕ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯤ ꯇꯧꯕꯗꯪꯕꯨ ꯄꯥꯔꯇꯤꯗꯨꯅ ꯄꯤꯔꯝꯃꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯤꯔꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯁꯨꯃꯥꯏꯅ ꯇꯔꯥꯏꯅ ꯂꯧꯕꯁꯤꯗꯤ ꯑꯩ ꯆꯨꯝꯒꯗ꯭ꯔꯥꯗꯤ ꯈꯟꯖꯗꯦ ꯑꯗꯨꯅ ꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯆꯤꯞꯃꯦꯟ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯣꯡꯒ꯭ꯔꯦꯁꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯧꯔꯒ ꯂꯥꯛꯏꯕ ꯔꯣꯜ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯗꯤ ꯀꯣꯝꯄꯦꯔꯤꯖꯟ ꯇꯧꯕꯗ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤꯅ ꯍꯦꯟꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯔꯤꯌꯥ ꯈꯔꯗ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯁꯤ ꯑꯃꯗꯤ ꯌꯥꯝ ꯐꯖꯈꯤꯕꯅꯦ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯇꯝꯗꯨꯗꯗꯤ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯕꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯆꯍꯤ ꯑꯗꯨꯝ ꯀꯨꯏꯅ ꯄꯥꯜꯂꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯝꯃꯤꯕ ꯆꯍꯤ ꯑꯅꯤ ꯑꯍꯨꯝꯗꯨꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯨꯅ 100 times far better ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗꯗꯤ ꯑꯩꯒꯤ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯃꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯗꯤ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣꯗꯤ ꯁꯕꯁꯇꯦꯟꯁ ꯁꯦꯠ ꯇꯧꯈꯤꯕꯁꯦ MPPꯒꯤ ꯁꯥꯏꯠꯇꯒꯤ ꯃꯅꯤꯄꯨꯔꯗ ꯕꯣꯔꯗ ꯂꯩꯔꯝꯗꯕ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ MPSC ꯂꯩꯔꯝꯗꯕ ꯃꯅꯤꯄꯨꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯝꯗꯕ ꯃꯅꯤꯄꯨꯔꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯂꯩꯔꯝꯗꯕ ओवरऑल स्टेट अमगी ट्रांसफॉर्मेशन अमा पुरई अदुना मागी इंस्टीट्यूशनल सेक्टर अदवाइदगी होरकांदा मसी कांग्रेस ना पालंबा मतम ngtani ga haibagi mawong du neba ekhoi gi ozan thambi gi wafam se aina haije min do ros ozana react to birakani kai haiding adwaida kitang bi कांग्रेस su si to me haibadu kitang adwaidu da comparison ama to yabra कांग्रेस पार्टी ना हेक लेबाक से ट्रांसफॉर्मेशन स्टेज अमने यामना करी फिबम द लेरमे हाइबदगी हुजिकना करी फिबम द ओइरे हाइबसे सी भावगी सांग्रब ड्यूरेशन सिगी पीरियड सिदैदा अखोइना तौरिबा थबक सिंगसे मेडिकल कॉलेज हाइरो मेडिकल कॉलेज अमखक अखोइगी अदगी यूनिवर्सिटी अमखक अदुमाइना तौरगा लेरमिबा फिबम दुदगी करी अपग्रेडेशन लाखी adagi mamangda apart from that one particular medical college and university aduna chingba educational institution da lauramba adugumba role mayam do adu natama masing thingamdraba kya congress party na su lauraga la ibane haibu education sector da board se akoi guwahati da chatlaga tawramme na akoi takpiriba panelist na asi mayam se akoi adu dukhakna society amase adugi akoi gi nation building process ne na pulap subsan badi yaroeba aduna haiba punamak do madu kari phibam dagi oihalakhiba aduga adugi hek next immediate step tana amu madu kamaina akoi na pep toroga karamba continuation process ta hena afaba lambi da purakhiba haibna chingba mamang amasung maning da leiriba akoi adu kauthokpa yaroeba aduna tangkak ai amula laksege congress party da laksani maje allegation mayam amusu yaugre adui marakta BJP gi amuk hayakpa matam da su ekoi oza keise ibom cha yam kada tagdar ai dare BJP ki matang su RPI gi amuk yangsal le timing ji di le tram ni na emo ausun jar pani da za RPI gi su amuk takta ba ho ami adu swai da ekoi gi congress party gi matak ta MPP gi makai da gi di problem puna mase congress party gi rule da gi ohela pani ha gi am charge chobo ma roi da lakhi ba ko swai di horaga kari thamning ba kai wai da clarification pining ba kai khitang thambi कांग्रेस पार्टी की रीजनलिज्म की आइडिया से मसीदी एकोई सुयाम पामजे मियाम से पामंगनी अदो असुयाम न फजबा रीजनलिज्म की आइडिया मसी की नुंगी ओइबा वहन थोक मियाम से ngasi leiriba MPP gumba party fazaraba party amana kari gi damakta congress na thoalambane haiba taragadi moi gi tenure da aikoi asigumba mayam apam da pen da mayam do kari gi kaino tawram da bano haiba siso masi dum question tawba yaba area ne adum makoina howbadagi loiba bhaw manipur ko balamdam se hek semgat sagalak bane haiba dawna credit lawba sidi aikoi sidi kamaina bu hairaga koi kamaina clarify tawdabno khangde sigi charges sidi ko ado aikoi hairiba mayam se asuki matik fazaraba regionalism gi idea leiba sigumba political party amana sangraba matam se aikoi tenure khara matik ama tangkak ama aikoi leibak miyam gi seba torome hairaga tumga leitho uri se
karigino makata na sathabiram disi karigino masisu Congress party na sihan bo oiga dauribra Congress party na sihan bo oiga dauribra aduna Congress na soiram bane harasu party amatana ngasi phau semdok palaite noina adu soiram bane khak haidana charge toba blame toba khaktane adagi ngasi uriba khuding makse akhodi manipur da ngasi mak akoina sida pangthok pangamdana asiguma program ama chathariba ngamiba uninterrupted power supply se sisu akhoi kanagi credit no loina khange ado election maya sida akhodi akhoi party na adu tawram bane haibadudi hainingde ado haibagi di loiba nairoi Congress ki contribution de ado si myam se loin to khrakanda aidi political party masen akhoi ngangna basidi kano election maya gi oina dum man gidra di khalle adubu haibira amnina ai kitang sengdokjage regionalism gi idea si miyam na su pameba MPP masamak na su pameba adubu karigidamakta regionalism gi idea se akoi atopa tongan state tadi asoki matik thona leina mating thokna miyam gi seba tawba ngamaga manipur dana akoi tangkak amaka akoi na matam du da adu tawram bane haraga wari du khakta continue ta horaga thabak na punglep khrise karigino adagi party organization pulap sihallaga thammi si karigino hujik sangaba matam sigi tha 13 gi akoi matam sida akoi MPP as a political party amo oina kari major contribution lobi khrabage kari achievement akoi asumain tawrage haibasi so miyamna loina khangani ba adu phatre haidana ngasai gi spinning mill adu kaino tawramme haire adu tadi yamna vision leiba party amo oramba taragadi akoi madu amuka hingat hanana ba madu semba matamda akoi tungi vision amaga loinana akoi kamain tawraga semagadi masi adum kaino tawraga leigani adum continue tawba ngamgani haibana chingba adugi road map mayamdo fazana yatlamgadabane ba adu mayamdo amata haide adu kaino tawde aikogi matamda adu tawrambane haraga adugi wari duna aikoi adum continue tawraga adugi wari khara du puraga aikoi punsi chupa adum aikoina adu tawrambane haraga leibanadi aikoi leibak sigi adugumba yamna yaifaba kanaba piba ngamba political party amane habdi yaroyaba aduna just me amuktang MPP na sarkar payalo haibagi conviction nama de yauri adwai ga ikoi tawge ikoi ke India da pisa ni biro hari makada MPP na sarkar paibada Congress party na su thingbagi right su leite aduga akoi paigano haina su akoi oppose tawgide ado ID regionalism se regional party se yamna thamoi da yam nungsijaba misak ama oinana ID MPP gumbadadi kayadi charge tawningdeba haidi yam nungsijaba political party amagi platform da leijabo oraga su akoi regionalism gi idea si yam pamjayaba adu aina bhawba Congress party da leiriba ai makna phawba regionalism gi idea si nungsijaba taragadi misam praja mayam si de kyam pamangani adu miyam gi aningba apamba ihul sibu khangna chapiba ngamdri si MPP na political party ama oina kariginoba adu akoina huji anchor na su hangbibada MPP na asuk sanglaba matam si karigidamakta tummaga leigibano karigidamakta haugiba wari khakta liraga leibibano haibadasu adugi answer pibirakadra hairaga aikoi amuk 1949 1950 gi Congress na haina adomda wari lakpiba MPP na karigi downfall oirakpano karigi developmental works miyam gi thabak lepkhibano haibadugi answer di pibiramdreba aduga Congress ki oina wari libigreba paukhumduda aikoina hainingbadi right to education ana yam ngangbiriba political party kaya amana ngasi right to education ga haji kanana purakpano right to food act ka si kanana purakpano right to information act ka si kanana purakpano ngasi transformation of road and highways kanagi matamda no ngasi manipur na ngasi oiriba phibam se ngasi isingi mai gi phibam lambi thongi phibam school colleges university ki infrastructure punamak manipur da leiriba matum building city manung sida uriba every infrastructure khuding makse kanana khillaga kanana thamam banoba Congress party na loina sem saraga ngasi gi mit sida sangsangna uriba khuding makse Congress na tawjaba ngaktaneba adu aikhoidi si tawe se thoina di haining de miyam na hena khangba potnena tawbadong bo aikoina haining badi issue sida loisanaba hotnaba romda hena thawai yawbiramagadi asu yamna phaba miyamna su nungsiba political party ama oire harakanda asu kuiba chahi lisang sitna akoi defunct oiraga thabak thoram amatta tawdana
ꯑꯩꯈꯣꯏ ꯂꯩꯊꯣꯛꯎꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯃꯤꯌꯥꯝ ꯅꯨꯡꯁꯤꯔꯒꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯈꯛꯇ ꯊꯣꯔꯛꯑꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯥꯋꯔꯗ ꯂꯩꯖꯗ꯭ꯔꯒꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯗꯨꯝ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯄ ꯂꯩꯇꯅ ꯇꯧꯔꯒ ꯂꯥꯛꯏꯁꯤꯅꯦꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯨꯁꯤꯗ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯍꯩꯔꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯄꯂꯦꯜ ꯂꯣꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣ ꯃꯤꯜ ꯃꯩ ꯊꯥꯗꯣꯛꯑꯝꯗꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯂꯥꯟꯁꯦ ꯂꯣꯏꯁꯟꯕ ꯅꯥꯏꯗꯅ ꯂꯩꯔꯤꯕ ꯑꯗꯩ ꯂꯥꯟꯁꯦ ꯍꯥꯞ ꯊꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯆꯠꯊꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯒꯨꯝꯕꯗꯁꯨ ꯑꯩꯈꯣꯏ ꯑꯦꯁ ꯑꯦ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯍꯟꯅꯤꯡꯉꯤ ꯕꯤꯖꯦꯄꯤꯗ ꯑꯣꯏꯅ ꯂꯩꯉꯥꯛ ꯁꯥꯁꯣꯟꯁꯤꯗ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯍꯟꯅꯤꯡꯉꯤ ꯉꯁꯤꯃꯛ ꯁꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯃꯥꯡꯗ ꯏꯃꯤꯗꯤꯌꯦꯠ ꯁ꯭ꯇꯦꯞ ꯑꯣꯏꯕꯅꯤ나 ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥꯁꯣꯝꯁꯤꯗ ꯑꯣꯟꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯐꯕ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯀꯣꯡꯒ꯭ꯔꯦꯁ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯊꯦꯡꯛ ꯌꯨ ꯑꯣꯖꯥꯗ ꯐꯥꯏꯅꯦꯜ ꯀꯩ ꯄꯤꯔꯛꯀꯦ ꯕ꯭ꯂꯣ ꯄꯤꯔꯛꯀꯦ ꯑꯩ ꯀꯩꯗ ꯑꯩꯈꯣꯏ ꯗꯥꯕꯒꯤꯝ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯂꯤꯗꯔꯁ ꯑꯃꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ one minute ꯑꯁꯦꯡꯕꯃꯛꯅꯦ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯩꯖꯔꯤꯕꯁꯤꯒ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯒ ꯑꯗꯒꯤ ꯑꯣꯖꯥ ꯕꯤꯃꯣꯜ ꯃꯁꯥꯃꯛꯀꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯒꯤ ꯐꯦꯛꯇꯔꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯜꯂꯤꯕ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝꯁꯦ ꯁꯤ ꯄꯨꯝꯅꯃꯛꯁꯤꯒ ꯄꯨꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯗꯒꯤ ꯑꯃꯨꯛ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯁꯔꯀꯥꯔꯁꯤꯒꯤ ꯕꯤꯖꯦꯄꯤꯁꯤꯅ ꯁꯣꯏꯔꯕ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯁꯤ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯃꯤꯔꯦꯞ ꯑꯣꯖꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯁꯦ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯤꯃ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯑꯃꯇꯪ 30 ꯁꯦꯀꯦꯟ ꯃꯨꯛꯇꯀꯣ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝ ꯑꯩꯅ ꯍꯪꯈꯤꯕ ꯋꯥꯐꯝꯗꯣ ꯑꯥꯔ ꯀꯦ ꯀꯩꯀꯨꯁꯦ ꯅ ꯀꯣꯁ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯔꯦꯁꯄꯣꯟ ꯇꯧꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯁꯨ ꯑꯗꯨꯝ ꯃꯤ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛꯁꯨ ꯃꯤꯌꯥꯝꯒꯤ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯥꯛꯑꯦ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯎꯖꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯣ ꯃꯤꯌꯥꯝꯁꯤꯅ ꯈꯜꯂꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯕꯦꯇꯜꯁꯤꯗꯤ ꯑꯔꯥꯏꯕ ꯕꯦꯇꯜ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯄꯤꯔꯒ ꯚꯣꯠꯁꯤ ꯆꯣꯏꯊꯣꯛꯑꯒ ꯃꯥꯡꯈꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯕꯤꯖꯦꯄꯤꯒ ꯀꯃꯟ ꯑꯩꯈꯣꯏꯒꯤ ꯐꯥꯏꯠꯁꯦ ꯀꯃꯟ ꯒꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯁꯦ ꯕꯤꯖꯦꯄꯤꯒꯅꯦꯕ ꯑꯗꯨꯅ ꯕꯤꯖꯦꯄꯤꯒ ꯐꯥꯏꯠ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯅꯗꯤ ꯑꯩꯈꯣꯏ ꯚꯣꯠꯁꯤ ꯆꯣꯏꯊꯣꯛꯇꯅ ꯀꯥꯒꯗꯕ ꯃꯤ ꯑꯃꯗ ꯊꯥꯡꯒꯩ ꯁꯦꯡꯅ ꯄꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯃꯤꯔꯦꯞ ꯑꯣꯖꯥ ꯕꯤꯃꯣꯜꯗ ꯊꯥꯗꯔꯀꯥꯟꯗ ꯀꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯤ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯆꯥꯎꯕ ꯏꯝꯄꯦꯛꯃꯛꯇꯤ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯐꯕ ꯃꯤꯁꯛ ꯑꯃꯅꯤꯅ ꯃꯍꯥꯛꯀꯤ ꯚꯣꯇꯔ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯃꯗꯨꯃꯛꯅ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯑꯀꯥꯏꯕꯗꯤ ꯄꯤꯔꯣꯏ ꯑꯗꯨꯝ ꯑꯣꯖꯥ ꯕꯤꯃꯣꯜꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯖꯩ